Malemna tumba haugatringai Kalambo chelaktuna Malembu haudoklare Kalambona Malem tabro hogolo Malemna kaidore bai yengo paper si de yori basi Malemsu paper adu lauduna yengbada Sanathoiga nupa amaga punna gari thauduna chatkiba adu photo ga konana nupi masa asi thiba khangdre haibaga loinana hapli aduga makha oirapna atopana kalamadana gari adu phangle amadi aduda thariba number adugi matungina thirubada nupa ama faba ngamkhre haina yaurami Malem phamlambadagi phuk haugatuna masa sengdokre aduga hathu Kalamboga makoi ani police station da lakle Malem angauba amagum police station da changlaktuna officer aduda wahang kaya ama taurare Malemna sir nupa adu kana kadai da lege officer aduna aikoi khuta leire aduga aikoina hangba yawasu hangle marola mai chumchumdre ayamukta unazawa yagadra adudi nungairoi please aiga mukta hori sanazage ai mangonda karigum amata tawzara supna tangi wahang ani ta hangjage relax tapthako kaidawage aikoina hangba yawa wahang hangle bakhum mi phangphangdre matam chana aikoi pakhum pijarake Malemdu sawgalai bakhum pigadum phangnabane aina wari sanage haise officer aduna masi aikoi gi duty ni micham mamana hekta tawba yawa thabak nate Malem please try to understand aishu na koina hairibada understand tawe adubo upay amata di tawbiyoba aiga nupa aduga amuk to wari sanazage ai hauji maga wari sanagani aina hangadawriba wahang amadi mana pirako paukhumdu nangna ka amadagi tabagi ayabadudi aina piba ngame adubu maga unabagi ayabadi piba ngamde adu rules ki wangmadani sir aibong tanung sibiyo officer adu haugatuna thokre Kalambo amadi Malem mafam aduda famduna laihore ngaihaki matungda police constable ama laktuna makoi anibu kaurare constable adugi matung induna makoi anisu laklaga ka amada changlakle ka adu kanasu laite maisu imamami adubu police mali nupa amadi computer mamangduda laiba ui makoi ani changlakpa ubada hanadagi lairamba police aduna hairai asida fambiyo Malem ga Kalamboga su changchinduna famle asomda officer aduna hangliba wahangsing adu somda loina tai officer aduna aina hanjin haikre nangna pukhiba nupi macha adu kadai da thamlami haina nupa aduna ai kadai da pubano khangde makoina purau haibagi purak banaidi mi ama hekta mak hatlu harabasu nang hatgatra aidi makoina haibagi tawbane aduga makoina nupi adubu purau haibagi purakpa khatane aduga kadai da thamba nangna pukhiba nupi do aishu haiba ngamde makoina kadai da puribano haibase aidi supnadangi nupi adubu magi khangnaba nupa saduna puraklaga makoida sinaba asi khakne moigi thabak ataidi ai khangde ayaude aina onda khuthaningde aduna sengna khomo asengbane ai makoiga punba minate makoina aibusu lamidagi farakpane nupi adubu makoida sinadrabadi aibusu hatkani haina kihanbadagi thabak adu tawkhibane aduga karigi nangna nupi adu makoida sinarabla matungda amu police na nakoigi natungda inare haina phone tawriba adudi aina tawbanate aidi khangde nangna nupi adubu kanbige haiba khandriba karigino aidi karishu khangde asumna achobo thodok orakani haibasu ai khalude aduga makoina su aigonda kihalle karigumba makoina haiba mafam adu natana onara chatlabadi ekoi anima khudakta kaptuna hatkani amadi lambi da nupi aduga wari sabasu yaroi phone lokthokuna call kana amata da tohanbasu yaroi haina nakoi ani khak chatbani nangdi marks upe aduna nangna nupi aduda ingit amatang piba yabadu pi triba karigino nupi adugi number duda makoina thiraklapasu thijasanu haidana magi phone du loksinde
ꯑꯣꯞꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯤꯔꯛꯈꯤꯗꯕꯅꯤ ꯅꯪꯒꯤ ꯋꯥꯔꯤꯁꯤ ꯌꯥꯗꯦꯗ ꯍꯥꯟꯅꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇꯨ ꯊꯣꯛꯂꯛꯂꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯗꯨ ꯍꯦꯛ ꯎꯕꯒ ꯃꯥꯂꯦꯝꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯨꯄꯥ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯩꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯛꯇꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯌꯦꯡꯍꯟꯕꯤꯌꯨ ꯃꯥꯂꯦꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯖꯔꯕꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯍꯦꯛ ꯎꯕꯒ ꯃꯥꯂꯦꯝꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯚꯤꯛꯇꯔ ꯅꯪꯗꯤ ꯁꯤꯗ ꯀꯃꯥꯏꯅ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯁꯤꯕꯣ ꯅꯨꯄꯥ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯃꯥꯂꯦꯝꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯥꯂꯦꯝ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩ ꯃꯥꯕꯨ ꯍꯥꯟꯅꯗꯒꯤ ꯃꯁꯛ ꯈꯪꯉꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯗꯨ ꯑꯩ ꯊꯥꯖꯩ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯃꯔꯥꯜ ꯀꯩꯁꯨ ꯂꯩꯔꯝꯂꯣꯏ ꯑꯩꯅ ꯊꯥꯖꯩ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯆꯤꯡꯅꯩ ꯑꯃꯗꯤ ꯉꯔꯥꯡ ꯅꯈꯣꯏꯅ ꯄꯤꯔꯝꯕ ꯐꯣꯇꯣ ꯑꯗꯨꯒ ꯃꯥꯟꯅꯕꯗꯒꯤ ꯐꯥꯕꯅꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯁꯥꯅ ꯃꯥꯅ ꯅꯨꯄꯤ ꯑꯗꯨ ꯄꯨꯕꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯅꯪꯅ ꯃꯥꯕꯨ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯅ ꯀꯔꯝꯅ ꯍꯥꯏꯔꯤꯕꯅꯣ ꯃꯥꯂꯦꯝꯅ ꯑꯩꯅ ꯃꯥꯕꯨ ꯁꯅꯥꯊꯣꯏ ꯂꯧꯔꯨꯅꯕ ꯊꯥꯈꯤꯕꯅꯤ ꯑꯗꯨꯒ ꯂꯝꯕꯤꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯪꯁꯨ ꯌꯥꯎꯋꯦ ꯍꯥꯏꯕꯁꯤꯔꯥ ꯅꯠꯇꯦ ꯃꯗꯨꯗꯤ ꯁꯨꯡꯅ ꯅꯠꯇꯦ ꯁꯅꯥꯊꯣꯏ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯅꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯗꯦꯜꯂꯤꯗ ꯆꯠꯈꯤꯗꯧꯔꯦ ꯑꯗꯨꯅ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯒꯦ ꯈꯟꯗꯨꯅ ꯚꯤꯛꯇꯔꯕꯨ ꯂꯧꯅꯕ ꯊꯥꯕꯅꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡꯗꯤ ꯚꯤꯛꯇꯔ ꯅꯠꯇꯦ ꯃꯥꯂꯦꯝꯅ ꯃꯥꯅꯦ ꯃꯥꯒꯤ ꯃꯃꯤꯡ ꯚꯤꯛꯇꯔ ꯀꯧꯏ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯗꯁꯨ ꯍꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯍꯥꯏꯗꯣꯛꯇꯕ ꯑꯣꯏꯒꯅꯤ ꯃꯥꯅ ꯄꯨꯂꯤꯁꯇꯨ ꯉꯥꯏꯍꯥꯛ ꯃꯀꯣꯛ ꯉꯥꯎꯔꯦ ꯃꯥꯂꯦꯝꯅ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯂꯦꯝꯕꯨ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯔꯨꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯥꯂꯦꯝꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯃꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯃꯥꯒ ꯁꯅꯥꯊꯣꯏ ꯃꯥꯡꯈꯤꯕ ꯑꯁꯤꯒ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯣꯔꯦꯟ ꯄꯨꯡ 12ꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯀꯅꯤ ꯃꯗꯨꯗ ꯅꯈꯣꯏꯅ ꯃꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯨꯗꯤꯡꯃꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯥꯂꯦꯝꯒ ꯀꯂꯝꯕꯣꯒ ꯊꯣꯛꯂꯛꯂꯦ ꯃꯥꯂꯦꯝꯅ ꯉꯥꯟꯊꯣꯏꯗ ꯀꯣꯜ ꯇꯧꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯈ꯭ꯔꯦ ꯃꯥ ꯍꯧꯖꯤꯛ ꯂꯣꯌꯔ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯦ ꯉꯥꯟꯊꯣꯏꯁꯨ ꯐꯔꯦ ꯑꯗꯨꯒꯤ ꯊꯕꯛꯇꯨꯃ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯤꯟꯅꯔꯛꯂꯦ ꯃꯥꯂꯦꯝꯅ ꯀꯂꯝꯕꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯚꯥꯏ ꯉꯔꯥꯡꯗꯒꯤ ꯅꯪꯁꯨ ꯑꯩꯅ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯄꯨꯕꯤꯔꯦ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯂꯝꯕꯣꯅ ꯀꯩꯅꯣ ꯚꯥꯏ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯃꯁꯤ ꯑꯩꯒꯤꯁꯨ ꯏꯊꯧꯅꯦ ꯚꯥꯏ ꯅꯪ ꯊꯕꯛ ꯂꯩꯔꯗꯤ ꯑꯩ ꯏꯇꯣꯝꯗ ꯆꯠꯂꯁꯨ ꯆꯠꯂꯒꯦ ꯊꯕꯛ ꯀꯩꯁꯨ ꯂꯩꯇꯦꯕ ꯚꯥꯏ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯏꯃꯥꯗꯁꯨ ꯑꯩꯅ ꯍꯥꯏꯔꯝꯃꯦ ꯋꯥꯔꯤ ꯂꯣꯏꯅ ꯏꯃꯥꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯤꯕꯅꯤ ꯊꯦꯡꯛꯌꯨ ꯚꯥꯏ ꯀꯔꯤꯒꯤ ꯊꯦꯡꯛꯌꯨꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯃꯁꯤ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯈꯤꯁꯤ ꯍꯣꯏ ꯚꯥꯏ ꯅꯪꯗꯤ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯅꯦ ꯉꯁꯤꯁꯨ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯀꯩꯅꯣꯝꯃ ꯍꯥꯟꯅ ꯆꯥꯈꯤꯁꯤ ꯑꯗꯨꯒ ꯆꯠꯁꯤ ꯃꯥꯂꯦꯝꯅ ꯍꯧꯖꯤꯛ ꯆꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯄꯨꯡ 9 ꯇꯥꯔꯕꯅꯤ ꯇꯥꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯈꯪꯅꯕ ꯂꯣꯌꯔ ꯂꯩ ꯑꯩ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯒꯦ ꯅꯪ ꯍꯥꯟꯅ ꯆꯥꯕꯅ ꯐꯒꯅꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯃꯦ ꯑꯗꯨꯅ ꯏꯁꯥ ꯁꯣꯟꯕ ꯌꯥꯗꯦ ꯀꯂꯝꯕꯣꯅ ꯅꯝꯗꯨꯅ ꯃꯥꯂꯦꯝꯕꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯖꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯌꯔ ꯎꯅꯕ ꯂꯥꯛꯂꯦ ꯁꯣꯝꯗ ꯉꯥꯟꯊꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯅꯠꯇꯦ ꯄꯨꯂꯤꯁ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯈꯔ ꯆꯥꯏꯊꯣꯛꯂꯒ ꯊꯤꯔꯤꯕꯅꯤ ꯔꯥꯝꯅ ꯁꯤꯇꯥ ꯊꯤꯈꯤꯕ ꯃꯇꯧꯒꯨꯝ ꯉꯥꯟꯊꯣꯏꯅ ꯃꯆꯜꯕꯨ ꯎꯅꯥ ꯋꯥꯅꯥ ꯐꯥꯛꯇꯨꯅ ꯊꯤꯔꯤ ꯁꯣꯝꯗ ꯚꯤꯛꯇꯔꯁꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯃꯥꯕꯨ ꯄꯨꯔꯛꯂꯦ ꯚꯤꯛꯇꯔꯕꯨ ꯃꯔꯥꯜ ꯂꯩ ꯅꯠꯇ꯭ꯔꯒ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯥꯕꯨ ꯀꯣꯔꯠꯇ ꯄꯨꯖꯔꯛꯀꯦ ꯑꯃꯗꯤ ꯃꯔꯛ ꯑꯁꯤꯗ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯅ ꯄꯨꯔꯛꯄ ꯂꯣꯌꯔ ꯑꯗꯨꯗ ꯍꯥꯏꯍꯜꯂꯦ ꯑꯃꯗꯤ ꯚꯤꯛꯇꯔꯕꯨ ꯃꯈꯥ ꯇꯥꯕꯁꯤꯡꯗ ꯃꯈꯣꯏꯅ ꯀꯧꯔꯛꯄ ꯈꯪꯅꯤꯡꯕ ꯂꯩꯔꯛꯄ ꯈꯨꯗꯤꯡꯗ
masana lakjaba haina yanaduna thadokle. Malemna bai nanglo aigi thabak loire. Malemna lawyer aduda thagat wahai haiduna makoi kainare. Pungkai muk leiraga nganthoi su yaurakle. Malemna magi garidu Kalamboda piramlaga nganthoi gi garida Victor amadi Malem makoi ahum lakminare. Somda yumdana laima laiba yaraktre. Khangdaba yadraba waduda karamna kayam kuina loluni khangnarakle. Machanupi chenkra male khalamba laima magi wakhalalamme khalubada kaptuna laikre. Thoibisu manemgi matau yengba ngamdre. Mana phana themjinaba hotnarabasu ngamdre. Sanathoigi oiba pau karisu hauzik fawwa fangkhidre. Numidangi matamni Victor gi yumgi thongjaw adu makhol hauna thilai. Victor thongdu fat hangdoklaga chatpasu ngamde. Maning fauduna chen khrasira haiba fawba khali matomta. Aina sukpang nisibu kari ngasai da salamasu fadawni kari sare hauzik tese. Tanja aduda imungi misingsu mikap thongnarakle. Victor kari tausige khali. Adubu mapandagi thong adu thudeklagi matagum kanna kaurai. Namduna thong adu namkhairaga nupa ani khak changlakle. Phamungda famduna leiriba Victor bu soro chingduna pukre. Imungi misingdu macha pukre haina koilau lauduna leihore. Madu makoina karisu tasinadana adum pukre. Victor bu makoi anina chingoi kayoi tauba mafam amada puduna lakle. Ngasai gari thauba hek haurakpaga Malemna Victor gi mamaida spray ama kapsinbadagi wanthakibani. Aduna hauzik fawba machi lenglaktri. Nupa ani changduna Victor bu khangpok macha amada pusile. Aduga makhong makhut loina punsilaga mathak makha onthoklaga yalaga thamle. Mana gyan tarakpa ngaiduna leire. Victor su gyan khar lakpa ure makoi anina. Mana gyan tarakpada masadu mathak makha onthoktuna yanduna leiramle haibadu khanglakpada khara pakhatle. Aduga mabu puraklibasing adu kanano haina yengnaba hotnai. Adubu mathak makha onthoklabanina mangaktu khara thekatlaga yengnaba hotnai. Ure Malemga nganthoiga leptuna leibadu. Victor masadu swai lawi. Ngasai mana khankhibani kari maramgino mana aibu kannanaba hotnaribasi haina. Adubu madugi paukhumdu swaida leire. Nganthoina Sanathoi kaida lei. Victor na ai khangde. Mana khangde he khumlakpaga Malemna pairiba chaiduna Victor gi mabuk mapaduda kanchilli. Nganthoina amukasu hanglai. Sengna hayo kadaida lei. Asengmane aina haise ai khangdaba asengmane. Malem amukasu kanchilli. Victor do ngarang pulisna khara purakpaga masadu khangba ngamdre. Mayadagi kharaga matinga puna othorai. Hauzik fawwa Malem wa amata ngangdre. Adubu mamiti ngaksang nganglaga chagadabagum Victor da yengduna lei. Nganthoina nangna khalamgani aikoi nangbu puliski makhutagi kanbire haina. Mada kanbibane puliski makhutta leiradi nangse aikoina hatning mongda hatpasu phanglaroi. Aduna makoigi makhutagi kalakpani. Karigumba nangna asengba chumba hairaba nangi thawai fawbudi kanbasu yai. Adubo karigumba aigi chalna aikoibu thadoktuna chalamlaba nangsu hingani haiba khakhangana. Asitasu nate nangi imung manung tumna hatkadabani. Mabung amoina machalgidamak kari tawba ngambagi haibado chap chana torkani. Hojik aina miyoina leiribase ngaihakki matungda sa olakpasu yai. Karigumba sa olaklabadi wakhal khanthaba ngamlaktaduna nangbu hatkibasu yai. Nganthoi mamitna Victor da khana yengduna lei. Aduga hairai nangna mabo kadaida karigi puribano amadi kanana thawaksigi master plan tawriba mise.
Victorna Keji Wadu loiba nangde Malemna pairiba chaiduna Makhongi jaga siroidaba mafam aduda kanthatli Nganthoina Adugi bakhumdu nataba khumlau haiba natro Victor sor thabet honduna hairi Makhoi hanina puro haibagi Tilubane Nganthoina Thabak adugi paisa kya pina honda Victorna Ani Nganthoina Ella Ay madudagi saruk ahum haftuna piye Makhoi kadai lay Amadi kana no haibu tao Victor karigumba amata pakhum pirakte Nganthoina kai khalino nang Victor du hadaksu kaisumta khumlakte Maduda saubana mai horaba malemna mafam marang khangdana mana pairiba chaiduna Victor da kanthatli Nganthoina malembu khamjilli Bye relax tapthako aikoi hauji adumna tawroisi aikoi thabak wale malemsu sauna mana pairamba chaidu langthoklaga ka adudagi thokre Victor su masadu ina itei teire mayadagi isu khara chenthara Nganthoina aina ngasaina haikre miyoibagi kanthanaba fathanaba paliba hakchangi kaya chingasina control ngamlaktaba kanane mina sa olaklibase aduna ai sa ohelakano ohendavna su nange fawoigane thabak asigi master si kanano nakhoigi marakta amadi soidana oiramgani Victor na boss aide aikoina boss kaktama kawai maming di khangde nang maming khangdre nang anam yam kanbagi wani nya adudi asi hairega Victor na yanduna leiriba mapa adumaktada machin tumba yot ki machai kharana upak amada yesinduna semba ama thamlai aduga thang ama puthokduna ulai karigumba aina pairiba thang asina nangi nakhongda puliba thauri ase kakladi nang kari oigani khangbra Victor du inai masadagi chentharakliba adugi marakta pakhatpagi humangsu oro tarakli kina mamitu leimaida yengtharubada leiramliba yot machil atumba singdu ubada masadu nikre marai tatatawna hairi aina haiba asengmane fare adudi nangsu chatlo aikhoisu chatlage asi hairaga Victor gi makhongda puliba thauri adu kakke tawi aduda Victor na khanglaw lawrai James magi Athokpam mingna angau aduga aikoina boss kowone athapa khunghangdagini hai adubu ma imphal da thabak tawduna leibane Nganthoi nupa adugi pakhum aduda khajik chingnaba phaurai thoibi khoigi mamtongi manaw nipa ama laikhibadu oigadra haina khalli adubu wahangdu makha tatharai kari maramde asengba haidokte ekhoida maram haidana nupi amabu hekto fara upurau haibada nangna yare na karige aigi family busu sohaning dabadagi tawbane hauji nangi family shape oirabra adude Victor karigumba amata khumlakte oirbo hauji nakoi yimungna nangbu phakre haina pakatlamoitra natraga thinaram loitra kari kanai handaksu kaisumta khumlakte Nganthoina Victor bu mathak makha onthokduna yaliba adudagi lauthabire aduga hairei aina nangbu heart ke haiduna mafam asida purakhibanate karigumba aina nangbu heart ke harabadi ngasaina nayumdudane adumak heart wa yare nangna khalamgani aikoi yumda hankre haina hoi nakoi dagi thoklai adubo nakoi gi yumgi akoibada leiba singdudi aigi mingaktane aikoina nakoi gi yum hek yorokpada barton tawba saduna changlakhibado
Kanano khangbra? Khangde. Aduda nate. Nang ningsing. Ngasi nangi yumda kana lakhi haibado. Victor haujiktada loina ningsing laklei. Nganthoi amadi malemna makhoidagi thokhibaga cosmetic yonba amuk lak lairik yonba amuk lak tawrakhibani aduga atopa lekai yum hangba lakpasu yaukhibani malem changlaktuna hairei makhoina nupi adu faraga kaidogani hai handaki wahang adudi Victor tasengna khumba kire nganthoi na khumo makhoina kari haine kadai da lem gani makhoi hoje Victor na makhoi hoje Chingyawai kaiwai di tawbane adubu chingmaksu nate mi tadabane akoi bida kanasu laitabane mafam adu sidagi awang pangna chatkadabane malemna makhadi yumdu yumjaune aduga yumdugi hapliba kariba faklangsing thongna mapandagi yengbata amata uroi manungdagidi loina ugane mapanda kari leibagi haibado aduga wangangusu tanaroi manungda kana launarabasu mapanda taroi mapanda ngangbadi manungda tagane malemna adudi makoi ayam matamda mafam aduda lei natra makoina mi farakpa matamda mafam aduda purakpane aisu matam amada mafam aduda numit humni fajinduna karimata pijadana thamlambane adudagi nupa amana thadokpirakpane malemna adudi karige aibu thadokpirakpa nupa aduga makoi ataiga yamna khene aduga aibu thadoklobasu makoigi mi maya marakta lainaba oina thamkhibane nganthoina nangna tawriba thabakto chumi haina khanbra aiso imong wahabanina kaisum khandana adom yare makoina ingonda paisa khara pe malemna makoina farakpa mi kamaina thame nakoina ebu thamlibasidi kaisu nate mafam adudade asitama kumlaga tumina laikre malemna kari haba nganthoi amadi malem haujikmak mafam aduda chatlasi haina hainare adubu Victor na khamjalai mafam aduda numidangi matamda chatpigano malemna maramdi makoina numidangi matamda na hena khudong chaba laukhigane makoida attack tawba lakliba miyoisingda nongmaina kapa thangna yana asina chingba kaya ama tawe makoina manungda laibana anauba changlakpa mising laina khangba ngame nganthoina kamaina mapandagi anauba changlakpa mising hadi uba yadaba re makhal khara thame maram maduna anauba mi changlakle haiba khangane elama ma khonglakane adu nakoina haibadi mapandagi minadi taroi makoigi room khara khaktadane aduna makoina laina minausing faba ngamgane nganthoina adudi aikoigi ichal adubu kanba ngamlaroidra ai thajade malemna haibadi aina khangsabada adongi ichal adugi matam soidana loiramlani haina khanjai yaroi adudi yaroi asi haina malemdu khanglaw lawrai nganthoina mafam aduda aikoi punna chasi makoina chatkadoriba mafam adusu phanayamna lapi makoina leiriba mafam asidagi matamsu phanayamna thengjinkrabani nongyai matam yoksilaklei taibang jiba khudingna nungaina yatanaba matam oibana lambi adusu kanagisu khonjel tadre michik mirau khol natana makoi ahum punna lakminare lambi su kanamta chatabana gari du kantakna thaure